Between Brimambu, Krumjay, Shijamu, Oak Shicharakadene, Oak Sound and Sound, a couple of Charakadene, Pepsi, Duga, Salat, and Salat Fiori, because Tabi, and in Salat. Tilho, Chanam, ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯅꯥꯎꯕ ꯑꯩꯈꯣꯏ ꯖꯝꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥꯍꯣꯏꯒꯤ ꯊꯕꯛꯀꯤ ꯃꯣꯏ ꯁ꯭ꯇꯥꯐꯅꯦꯕꯀꯣ ꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯨꯄꯥ 1,000 ꯉꯔꯥꯡ ꯀꯥꯞꯁꯜꯂꯛꯄꯅꯦꯕ ꯑꯣꯛ ꯆꯥꯔꯣꯅ ꯑꯗꯣ ꯃꯥꯏ ꯐꯣꯇꯣꯁꯦ ꯑꯩ ꯊꯦꯠꯂꯟꯒꯦ ꯈꯟꯕꯅꯦ ꯃꯥꯏ ꯐꯣꯇꯣ ꯊꯥꯔꯛꯎ ꯌꯥꯗ꯭ꯔꯦ ꯃꯥ ꯏꯀꯥꯏꯔꯦꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯅꯥꯎꯕꯁꯦꯀꯣ ꯑꯗꯣ ꯏꯆꯥꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯣꯏꯅ ꯁ꯭ꯋꯥꯏꯗ ꯅꯪ ꯅꯨꯡꯉꯥꯏꯗꯣꯏꯔꯥ ꯁ꯭ꯋꯥꯏꯗ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯗꯥꯅꯥꯎꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯅꯥꯎꯕꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯐꯣꯇꯣ ꯊꯦꯠꯂꯝꯃꯒꯦ ꯁ꯭ꯋꯥꯏꯗ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯗꯥꯅꯥꯎꯕ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯃꯤꯡꯅ ꯍꯦꯂꯤꯌꯥ ꯑꯩꯈꯣꯏꯖꯝ ꯑꯗꯨꯒ ꯂꯟꯗꯤꯌꯥ ꯑꯩꯈꯣꯏꯖꯝ ꯃꯣꯕꯥꯏꯅꯤꯅꯁꯨ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯌꯦꯡꯉꯦꯕ ꯍꯣꯏ ꯋꯥꯡꯈꯩ ꯀꯣꯏꯖꯝ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯅꯥꯎꯕꯒꯤ ꯂꯝꯗꯣꯀꯣ ꯏꯆꯥꯅꯨꯄꯤ ꯑꯅꯤꯅꯁꯨ ꯌꯦꯡꯕꯅꯤꯅ ꯏꯆꯥꯅꯨꯄꯤ ꯑꯅꯤꯅꯁꯨ ꯑꯩꯈꯣꯏꯕꯥꯅꯤ ꯄꯥꯝꯕꯅꯤꯅꯀꯣ ꯃꯣꯏꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯗꯥꯅꯥꯎꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯩ ꯅꯪꯁꯨ ꯍꯥꯏꯕꯅꯦ Thank you. ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯩꯀꯣ ꯃꯊꯪꯗꯁꯨ ꯌꯥꯝ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯗꯣ ꯍꯥꯎꯅ ꯆꯥꯊꯔꯒꯦ ꯗꯥꯅꯥꯎꯕ ꯃꯊꯪꯁꯨ ꯑꯃꯨꯛꯀ ꯗꯥꯅꯥꯎꯕꯁꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤꯅ ꯆꯥꯕꯗꯣ ꯀꯧꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯅꯥ ꯐꯔꯛꯑꯣ ꯐꯖꯅ ꯑꯗꯨꯒ ꯐꯨꯊꯔꯁꯤ ꯑꯣꯛ ꯉꯥꯅꯨ ꯇꯧꯔꯒ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯆꯥꯊꯕ ꯍꯧꯔꯁꯦ ꯑꯩ ꯐꯖꯩ ꯀꯥꯝꯅꯩ ꯈꯨꯠꯁꯦ ꯇꯦꯁ ꯇꯧꯔꯨꯕꯒꯤꯅꯦꯕ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯎꯍꯧꯗ꯭ꯔꯦꯕ ꯑꯩ ꯃꯈꯣꯟꯗ ꯇꯥꯍꯟꯅꯤꯡꯕꯅꯦ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯀꯛ ꯈꯪꯍꯧꯗ꯭ꯔꯦ ꯍꯧꯗ꯭ꯔꯦꯕ ꯑꯗꯨ ꯃꯦꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ ꯑꯩꯅ ꯑꯇꯣꯞꯄꯗꯤ ꯌꯥꯍꯧꯗ꯭ꯔꯦꯕ ꯑꯁ ꯐꯥꯖꯩ ꯇꯧꯋꯦ ꯅꯥꯏꯁ Kade nang tayo? ꯅꯠꯇꯦ ꯃꯦꯠꯇ ꯑꯩ ꯀꯩꯅꯣꯗꯣ ꯐꯖꯅ ꯍꯣꯍꯧꯗ꯭ꯔꯦꯕ ꯑꯗꯨꯅꯅꯦꯕ ꯁꯤ ꯍꯣꯍꯧꯗ꯭ꯔꯦꯕ Sao ho si nha. ꯍꯣꯏ ꯍꯟꯊꯥꯒꯦ ꯁꯤꯁꯤꯅ Mahi jo kya? ꯅꯪ ꯍꯩꯅꯕꯤ ꯇꯧꯔ ꯑꯣꯈꯥꯏꯔꯣ ꯈꯨꯗꯣꯝꯕꯤꯅ ꯑꯗꯨꯒ ꯍꯩꯔꯛꯑꯣ Nang ye si dia. ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ Handa mahi si ka ta pa. Ya ba. Tamu na kanda. ꯍꯥꯏꯒꯨꯝꯕ ꯑꯩꯅ ꯇꯧꯕꯗꯤ ꯈꯔ ꯁꯣꯏꯕ ꯑꯃ ꯂꯩꯔꯦ ꯆꯥꯛꯁꯤ ꯈꯤꯇꯪ ꯏꯟꯊꯔꯝꯒꯗꯕꯅꯤ ꯌꯥꯔꯦ ꯀꯣ ꯆꯥꯛ ꯍꯩꯔꯕꯣ Hayra bane. Tawo ita. ꯍꯧꯔꯒꯦ ꯅꯩꯔꯒꯦ Ya, sak. ꯍꯣꯏ ꯅꯪ ꯂꯣꯏ ꯁꯦꯡꯒꯗꯕꯅꯤ ꯇꯥꯕꯈꯩꯗꯤ ꯑꯩ ꯇꯥꯕꯈꯩꯗꯤ ꯁꯦꯡꯉꯦ ꯋꯥꯡꯈꯠꯄ꯭ꯔꯥ ꯈꯪꯗꯦ ꯈꯔ ꯐꯝꯕꯁꯦ ꯑꯩ ꯅꯦꯝꯊꯈ꯭ꯔꯦ Sak si nang na makai da chimta. Si chanum yawi ja, I chanum chadi. ꯆꯥꯏꯒ ꯇꯧꯔꯦ Sak si nang chimta man na. ꯐꯥꯁ ꯕꯥꯏꯠ ꯇꯧꯔꯁꯤꯅꯦ ꯍꯥꯏꯕ꯭ꯔꯣ Chanum chik se. Ini isi matong ne. ꯍꯥꯎ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯡ ꯊꯣꯡꯕꯅꯦ ꯁꯤꯗꯤ ꯃꯣꯏ ꯃꯃꯥ ꯑꯩꯈꯣꯏ ꯃꯥꯅꯪ ꯊꯣꯡ ꯃꯣꯏ ꯃꯥꯅꯪ ꯊꯣꯡ ꯀꯩꯅꯣ ꯍꯥꯏ ꯑꯩꯈꯣꯏꯗꯤ Wow, ya.
ꯆꯥꯛꯇꯤ ꯄꯛꯑꯦ ꯅꯪ ꯉꯁꯥꯏ ꯔꯤꯞ ꯆꯥꯎꯗ ꯆꯥꯈ꯭ꯔꯕ ꯑꯗꯨ ꯐꯖꯕꯗꯤ ꯆꯥꯒꯦ ꯆꯥꯛꯇꯣ ꯂꯣꯏ ꯄꯦꯛꯑꯦ ꯁꯤꯗꯤ ꯑꯣꯀꯦ ꯇꯧꯕ ꯆꯥꯎꯋꯦ ꯍꯥꯎꯕ ꯊꯤ ꯍꯥꯎꯋꯦ ꯁꯤꯅ ꯍꯥꯎꯕ ꯂꯩꯔꯣ ꯀꯩꯅꯣ ꯔꯨꯃꯥꯟ ꯊꯅꯝꯃꯦ ꯍꯥꯏꯕ ꯑꯩꯁꯨ ꯁꯨꯝ ꯀꯥꯎꯔꯦꯅꯦ ꯃꯁꯝ ꯀꯛꯄꯩ ꯅꯁꯛꯀ ꯈꯔ ꯐꯖꯕ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯤꯅ ꯑꯩ ꯈꯟꯖꯔ ꯅꯪꯁꯨ ꯍꯥꯏꯔꯛꯇꯕꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯕꯤꯔꯒꯦꯅ ꯍꯥꯏꯕꯤꯗꯕ ꯁꯤ ꯆꯥꯎꯋꯦ ꯕꯦꯔꯥꯅꯤ ꯆꯥꯎꯋꯦ ꯑꯣꯛꯀꯤ ꯀꯦꯞꯁꯨꯟꯁꯦ ꯖꯔ ꯖꯔ ꯂꯦꯛꯊꯣꯛꯄꯤꯁꯦ ꯆꯅꯝꯒ ꯌꯥꯝ ꯆꯥꯅꯩ ꯍꯥꯏꯕ ꯑꯣꯛꯁꯦ ꯌꯦꯟ ꯊꯣꯡꯉꯕꯨꯗꯤ ꯅꯪ ꯆꯅꯝ ꯍꯤꯡꯅ ꯆꯥꯗꯕ ꯈꯪꯉꯕ ꯂꯤꯞꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯁꯨꯃꯥꯏ ꯁꯤꯃ ꯐꯔꯦ ꯆꯥꯕ ꯌꯥꯗꯦꯗ ꯃꯅꯥ ꯆꯥꯒꯦ ꯇꯧꯅꯤ ꯃꯔꯨꯗ ꯆꯨꯞꯄꯒ ꯊꯥꯗꯣꯛꯈꯤꯗꯕꯅꯦ ꯆꯨꯞꯄꯅꯦ ꯆꯨꯞꯄ꯭ꯔꯥ ꯁꯤ ꯆꯥꯅꯤꯡꯉꯦ ꯅꯪ ꯆꯥꯔꯒ ꯑꯃ ꯁꯔꯨ ꯑꯃ ꯆꯥꯕ ꯌꯥꯕ ꯁꯔꯨꯗꯣ ꯑꯗꯨꯗꯣꯅꯦꯕ ꯍꯥꯎꯋꯦꯕ ꯌꯥꯎꯋꯦ ꯃꯔꯨ ꯌꯥꯎꯋꯦ ꯔꯤꯞꯁ ꯑꯣꯏꯕꯩ ꯆꯥꯛ ꯍꯥꯞꯄꯒꯦꯔꯥ ꯅꯪ ꯍꯥꯞꯄꯣꯔꯥ ꯑꯩ ꯑꯩ ꯌꯥꯔꯕ ꯍꯥꯎꯗꯦꯗ ꯑꯩ ꯌꯥꯝ ꯀꯟꯅ ꯆꯥ ꯉꯝꯗꯦꯕ ꯅꯥꯔꯤꯕꯅꯤꯀꯣ
ꯑꯣꯛꯅꯤꯅ ꯂꯦꯞꯊꯣꯛꯑꯦꯕ ꯑꯍꯟꯁꯤꯡꯗꯣ ꯑꯣꯛ ꯄꯥꯝꯗꯦꯗꯅ ꯑꯩꯈꯣꯏꯁꯨ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯑꯣꯛꯀꯁꯦ ꯄꯥꯝꯃꯣꯏꯗꯣꯏꯖꯥꯠꯅ ꯄꯥꯝꯃꯦ ꯇꯁꯦꯡꯅ ꯅꯪꯒꯤ ꯃꯇꯣꯡ ꯑꯆꯧꯕ ꯑꯃꯒ ꯂꯩꯔꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏ ꯑꯩ ꯁꯤ ꯆꯥꯕꯗ ꯃꯇꯝ ꯂꯣꯏꯅꯦ ꯁꯤꯁꯨ ꯆꯥꯎꯋꯦ Last piece. Simatulay aja. Samto. Eso ay lo lang ngay. Được thôi à? Còn giờ nói vẫn sai nữa ông sư đệ cái gì anh mấy này anh đi lại phải dùng từ cỏ sao nhầm trái mẹ thấy cùng quá là mấy nhiều cái thuốc của bà này ốc là bớt rồi nè không sao bà nhà bạn sai gì đi ba đi ông sai gì nên miêm là sao thì sai rồi Tiếp tục rồi. Đâu cả. Dạ bảo. Được không? Udah nama. Dari sama. Sang rượu. Ya deh. Dạ nè. Không. Video sẽ lời phơi mấy tấm ảnh theo chơi like, share, subscribe, comment, tàu video. Subscribe tôi vào cầu video nó rồi. Bye.